Khutlai Paiba Masel Muknarak-Padagi Nongmei Kapthorakpada Meeoi ahum Asok Apan nangduna laikannakhre. SKTV News na fangba pawgi matugina thodog ase ngasi nungthil pung ahum lom tarakpa matamda Imphal West District ke Lamsang Police Station konba Koutruk ta thokhibani. Khutlai Paiba Masel nakal ani thongna karigumba hiram kharada Muknarak-Padagi nakal ani ge Marakta Nongmei Kapthorakpada hairi. Maduda Nongmei maruna panbadagi Meeoi ahum Asok Apan nangkhre. Thodok aduda mayang langsingdage pukrambam amar sahi kunithoi hairiba Meeoi asi yet thangba khu da sokhi. Langthawaldagi Moirangthem Alex hairiba Meeoi asina oi thangba khutta soki aduga tenthadagi Laisram Gofen sahi kunthra hairiba Meeoi asina nangangi sarukta soki bani hairi soklaba Meeoi ahum asigi manungda pokrambam amar amasung Moirangthem Alex na rimsta pukatuna laikannakhre aduga Laisram Gofena Raj Medicity da pukatuna laikannakhre thogdok adu thokle haiba paw phamga security force ke team sing sangsinduna thibumbi ke thabak sathaki hairi adu moinamak hojingmaki oina mipha mipun yobagi paw di leite